ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ स्टेट अमानी खगनतना नॉर्थ ईस्ट स्टेट अयाम्बदगी अफास्पा मथंग चहीदा लौथोकलगनी हाइना यूनियन होम मिनिस्टर ना फोंदोखरे नगागी मियोय तरुक तमचीना हातखिबा थवोंग लुप मंगाना अकन ममोंगदा यानिंगदबा फोंदोरकली नगा मिचम तरुकपु मियाचिना हातपगी थौदोक मरी लेनना माइकई कयादगी अकनबा मोंगदा कंडेम तौरकली अमदे लेंगाकना लॉ एंड ऑर्डर ngakpa ngamdrabadi miyamna lengaki mathakta onsilakpa yai haina kapikona cheksin wa thamlakli खुरुमजरी ममी टीवी न्यूज अपडेट यंगबीर सिंगबु रिया पेबम नतराम नोकजरी पाउ संदोक न बिजरी नॉर्थ ईस्ट स्टेट सिंगदा थमलिबा आर्म फोर्सेस स्पेशल पावर एक्ट मथंग चहीदा मपुंग फाना लौथोकलगनी अदुबु स्टेट अमा अनीदी मतम खरा थमखिगनी हाइना यूनियन होम मिनिस्टर अमित शाहना ngarang न्यू दिल्ली दा सेंटर अमसुंग असम नागालैंड की चीफ मिनिस्टर का पुन्ना ट्रिपटाल MOU अमा खुदेक पिनबगी थौरमगा मरी लेनना यूनियन होम मिनिस्टर अमित शाहना फोंदोखिबनी ngarang Nagaland Chief Minister Naifeu Rio amade Assam ki Chief Minister Hemanta Biswa Sarma yauda khudek pinakhiba MOU adu maruoina Assam amadi Nagaland gi boundary area da leiba mineral sing ase lauthoknabagi matangda pinakhiba khudekni thauram aduga mari leinana Union Home Minister Amit Shah na hai North East State ayambada tangdu leitaba fibam mapung fana hanjillakle maram aduna matam sangna thamlakhiba afaspa ase mathang chahi English ngani kuntarekta mapung fana lauthokhlagani adumapu tangdu leitadaba mafamda hanjillaktriba state ama amade makhatana afaspa ase matam kharadi thamkhigani haina magna makhatana phongdokhi mahangna makhatana hai ngarang Assam Nagaland amasung center ga khurek pinakhiba MOU ase yamna historic oiba numit amane masigi khongtang asina North East State ase mapung fana chawkhatpa state ama semgatnaba Prime Minister Narendra Modi gi asanba meeting adu thabakta onthokpani MOU khurek pinakhiba sina Assam amadi Nagaland border gi area da belt DAB da leiriba mineral amade oil asi chahi dike ahum hena state ani asi border da jurisdiction gi chayet naba leinaba lauthokpa yana leirakhibani adubu hauzik MOU khudek pinarabanina mineral sing ase lauthokpa yaragani hairiba mafam sing ase oil amasung gas khakta fangnaba natana tongan ba makal gi mineral kayam fangli adubu law and order gi issue leibana matam kuina lauthokpa yadana leirakhibani adubu hauzik state ani ase MOU khudek pinarabanina mafam asidagi fil amada nongmada oil barrel lising amadagi lising tara manga lauthokpa ngamlagani masi saruk tara hengalakpasu yai amade masidagi crore lising tara manga hena recover tawba ngamlagani masina maram oiraga Indiana foreign country singdagi oil lobagi changsu yamna hantharagani haiki magna makhatan hai Narendra Modi na Prime Minister hek oirakpa matamdagi North East State singda hena meeting thambaga loinana region asida khwaidagi missing yamna chathaki Prime Minister Narendra Modi ing kumja English ngani tara mapandagi hauna ngasi fawbada tongan ba group amade state government gas ekar lising tara nithoi hena khudek pinaduna region asida thokiba thodok wa thoksing chada marifu hena hengatpa ngamle hari ngarang MOU khudek pinakhiba sina state ani asida hena development leiragani haiba se center gi chet na thajabani masi leibak asigi cooperative federalism adungak na chatpagi khudam amani haiki ngarang New Delhi da MOU khudek pinakhiba duda Union Home Minister Amit Shah Union Petroleum amadi Natural Gas Minister Hardeep Singh Puri Nagaland Chief Minister Naifeu Rio amasung Assam ki Chief Minister Hemanta Biswa Sarma na saruk yaki
Nagagi miyoi taruk tamthina hatkiba thawong loop mangana akanba mongda yaningdaba phongdorakli. Mamang tha megi tara humdoida leilon wifi khulgi nupi singna faraba matungda armed militants singda sinakhiba konsa khulgi miyoi taruk miyoi bagi minungsi leitana amade mathak makha mapigani makak tuna halaga sinakhibabu All Manipur United Club Organization amuko poirei leimarol mera paibi apunba Manipur All Manipur Women's Voluntary Association Committee on Human Rights amade Manipur Student Federation MSF na awaba phongdok pagaloinana thaudok adubu akanba mongda yaningde haina luf manga asina punya khudyak piduna thadorok pacherol asina phongdorakli cherol asina makha taraduna hai Masigumba hingcha yaitamba miyoiba khunagi machat amata yaudraba sa olaba miyoi sing asegi marakta makhata na thamlabade matungda hena tamthiba thodok kaya thoklakhigani athuba matamda leiriba lenga asina maral leiraba sing ado Faduna logi matung inna matik jaba thabak laukat kadabani Bharat lenga ki thausilna lamdam asibu mutnaba hotnarba illegal immigrant terrorist armed militant sing nektuna nongma kangdana micham miyam da onsinduna mifa mipun misi mina thokhanba khudakta lep kadabani loinana lamdam asida ing tapa puraknabagi damak Bharat lengakna training amade khutlai paiduna ngakhalagat sizinariba illegal immigrant armed militant sing Taunariba su khudakta abrogate taugadabani amade Ministry of Home Affairs na lona yadaba loop sing ni haina khudakta ban taugadabani haina loop mangana akanba mongda taksilakli masida tasin ushindana leirabade militant singna miyoiba khunagi mayokta chathariba ase Bharat amadi Manipur lengakso hakthengna yawi haibase miyamna lauroidabagi maram leite hairi Naga micham tarukpu mihathina hatpagi thaudoka mari leinana Meghalaya ki Chief Minister Conrad K Sangma amade Nagaland ki Chief Minister MITvPRIMETIMEenglishnews na akanba mongda condemn tawrakli chaliba thasi ki tang mapanda kuki micham taramari thadok tringai amade Nagaland micham taruki hakchang fadringai mangoinana state ani asigi Chief Minister na Manipur gi United Naga Council UNC amade kuki NP Manipur da aiba Cheryl Singh piraktuna furup asima ki fajin tuna thamlakhliba micham Singh athuba matamda tek ta kaidana thadok piu haiduna appeal tawkhibini nakal amaromda Nagaland gi Chief Minister MITvPRIMETIMEenglishnews gi maikaidage thaudok asiki matangda Union Home Minister Amit Shah fauba wari saba khakta natana Intelligence Bureau gi makok thongba official amade Union Home Secretary fauba so wari sanaduna nakalani maki micham Singh thadok naba thabak paikhat piu haina taksin khibisu leikibani tungda kuki micham taramari bu tek takaidana thadokraga naga micham tarukna Tamthina mihathina hatkiba se hakchinna lawi thawong ase wakhal yaudaba tamthiba balance ki thawong ni haina Chief Minister anina yaningdaba phongdorakli amaromda naga micham taruk hatkiba ki thodokpo Gaurav Gogoi su akanba mongda yaningdaba phongdorakli social media da thagalapa warolamada Lok Sabha da opposition gi deputy leader oiriba amade Assam Pradesh Congress Committee ki president su oiriba party asigi luchingba Gaurav Gogoi ki maikaidage naga micham taruk hatkibagi thaudoga se michang mikhai naidana amade mapung fauna manung mapan fauna uhanba investigation ama athubada mari leinaba official singna chathaduna miyamda justice phanghangadabani haina phongdoke thaudog ase hakchinna lauba human tragedy amade hairaduna Laikhidraba miyoi taruki imung manungi awabadasu thamoi sengna saruk yari haina so mahangna makha tana phongdoki Lengakna law and order ngakpa ngamdrabade miyamna lengaki mathakta onsilakpa yai haina kapikona cheksinwa thamlakli Kanglup masel gi marakta amaga Paktak nagna hana sunabagi thawong khara nemtharabagi matungda handak amuk inau nauna machi da mihat pun paring naina chatharakliba se Manipur lengakna tumina leisilliba karigino Manipur lengaki law and order kadai da chatkre human rights kadai da chatkre heading haning bahatpa faning bafaba tawning bata tawba athing ba pidaba asibura democracy hairibase
democracy bu pariba miyam gi lengak miyam gi security force sing ase asiba lawkhatnabagi postmortem tawnaba khaki leibara haina kanglei people confederation kepico na khangalakle loop asina thadorpa cherol asina hai kangluk ki political gi muknaba ase waroisin center gi khut yaudana state lenga khaktana purakpa ngamloi haibasi yai adubu state lenga ki naton sumang maktada masama ki micham miyam bu tamchina hala fawba makhut pullaga tumina yenglaga leiba haibase lenga kama leibagi wan thok leiribra lenga mathau ase condemn tawba khaktara haukiba megi tang tara humdoida imphal dagi kilometer kun fana labba nataba lailon wifi khuldagi ifong fongna liang mai furuk ki micham khara fakhibagi manungda nupa taruk tamchina hatoklaga sinaraklaba fawba mi amata faba ngamdaba lengak sibu lengakla micham fabada chennai hariba lailon wifi khulda operation tawriba karigino manungda kari aronba thorang leibano lamdam asida ing tapa hanjil hange haribadi themba nouba khaktana yaroi logi mathau chap chana pangthokpa changi lengakna law and order ngakpa ngamdrabadi miyamgi lengaki mathakta onsilakpasu yai masi khangna thabak lokhatpiyo haina cherol asina makha tarakle lakliba jun tara mangada regional infrastructure summit saruk yaba mande awang nongpok ki lambi thongi fibam fagatnabagi mityengda highway project kaya hogdoktuna union road transport and highway minister Nitin Gadkari silongda lakadori haina official singna phongdorakli Gadkari gi khongchat manungda North East India Infrastructure Summit na exhibition da CEO singi round table saruk yagani hairi Summit asina policy makers sing, industry leaders sing, investors sing amade atopa stakeholders sing saruk yagani hari. Masida awang nongpok state sing da infrastructure development investment opportunities amade regional growth ki matang da khana nainagani hari. Manipur Police na chaliba thasi ki tang tarada Manipur Police ki constable ani yauna miyoi mari WY tablet ka konana Kangpokpi district ta ki fagat pangam kre hari police ki pawma ki matung inna Kangpokpi district ke Kangpokpi police station ki manung chana leiba National Highway 2 da Manipur Police ki gari achat awong sing check tawbada hariba polam sing ase fangbang amkhibani hari polam sing asiga konana farba miyoi mari adude MD Jamir Khan chahi nifu manga Lilong Haurebi Makhalekai Manipur Police ki constable MD Juma Khan sahi kuntra nithoi Khetri Makhalekai Imphal East Manipur Police ki head constable MD Jafijuddin chahi nifu nithoi Golapati amadi Samin chahi kuntra taru Lilong Haurebi lekai dagini makhoi dagi WY tablet KG taruk Polam Singh puthok pusin tawbara chenaba gari winger MN03 B0283 amade Magnetite MN08A 0877 fagale hari Paugi marakta natin ba break amatang lumna si Dada! Hindi maki gano. Alam mo tamo, sige yung se, next time tina-checksin na laksilo ka tamo ka banine. Dada lang si, juha habag ang takita ko. Asyum na, mayam na machalgo ngapsyan lugum. Masige yung masibu, masuya nga ko kada batagi. Next time tina-ngapsyali. Next time juha habating ngaktok na nabasim bani. Zarman technology siya naman na concrete katok na tinaba matamda. Kapamil ang mukha na hanggal adali. Next time strength is in the quick. Lalabati sumthokpa mosalabati nalanba mipum khudimaki haungasan aihak jeni khurai laibak sembada mipum khudimaksu saruk yamina si haituna paujeng khara puduna lakchari voter list singbu taseng na thamnaba eligible oiba voter singdamak yahannaba ECI na special intensive revision haibati SIR 2026 haure Mei tarik kuntra dagina June gi tarik kunipan phawbada BLO yumthong khutingi lakani makhoina piramba enumeration form
mentionbiraga BLO da sinabiyu enumeration form submit tawbidrabadi voter list da ming yarok loy akupa marol gidama BLO da hangbiyu natraga 1950 da call tawbiyu I am in RIU Ningol Lechal Production amadi YAA Studio ga punna khusamnaduna puthokadaba lonthoktabi tu haina mingthonba Manipuri feature film gi yaifa thawni thoram ngasi Imphal gi haying khongbal ufong yumfam laiba lining thosana mai sare na pangse thawni thoram aduda cultural activist Narendra Ningomba amadi senior actor Ningthauza Zaibidia na athoi mithunglen singoina sarugyaki film asagi story Pretty Irengbam screenplay Barun Laishram amadi dialogue Pren Yengkhamni film asigi production manager Laishram James ni cinematography na Amber amadi Roxy ni film asida Jaljit Jiteshwari Narendra Ningomba Ningthauza Jaividya Git Puneshwari Sitya Mary amadi Elina angom na chingba maru oiba Mami role sing oina tongan basaktam sing langadori film asigi chief consultant Ningthauza Zaividya amadi director Amber Jermini Thauramga Mari Lenana Wangang Loi Singna Manipuri film chawkhat hanbagi matangda wafam kayasu fongdokhi hairi ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯂꯩꯔꯕ ꯇꯧꯁꯤ ꯄ꯭ꯔꯗꯛꯁꯟ ꯌꯣꯛꯈꯠꯁꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯀꯟꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ State asigi tongan mafamdagi aina thingraba lalholub anigi nupi yauna kadarani fagat pangamkhre hari Manipur Police Control Room na thadorokpa cherolomagi matung inna chaliba tha asigi tang tarada security force na KCP taibangan bagi active cadre ama Bisnupur district ke Nambol police station gi manung chan leiba Nambol Sabal lekai area ri fari hari farba miyoi adudi leima pokpam lemba sing Elais Salamba chai kun mathoi Nambol makha lekai digini Amaromda security force na ngarangsu RPF PLA gi nupi kader ama mayum dagi fari hari farba miyoi adudi wahengbam Kumbong mayum ongbi tombi chanu Elais Laijalembi chahi kuntarok Imphal West district ke Lamsang police station gi manung chan leiba haibong pokpi maning lekai dagini hari Manipur Police Control Room na thadorokpa cherol amagi matung inna National Highway 37 Imphal Jiribam lambida lamdam masigi tangai fadana nongmada changdraba yadraba pochei puduna lakpa gari chaniga ama hairiba lambi asida apanbe yauduna pusilakre makhata na pochei pusilakpada khudong thiba thoktana magi damak jingnaningai oiba mafam singda security force na akan bisaksin tharang lokhatki Manipur district bumna makta pamdaba thodok thoktana magi damak chingam sung tamda punna checkpoint chamaga tara manga hangduna achat awong sing check thaki hari Kerala gi Kozhikode district ta Nipah virus infection case ama confirm tokre loinana lokhat fam thokpa thorang lokhat le haina official singna phongdorakli pawgi source magi matung inna chahi nifu humdoi shuraba Raman Thakura dagi nupa ama infection tawre khanglakpadagi anaba do hauzik Kozhikode Medical College Hospital gi intensive care unit ta lying chathari haina government na thadorok cherol amana khangalakli infection tawraba miyoi aduga sokna samnaruba miyoi 34 masak khangdok pangamkhre makhoi sing adudi health care worker yankhai nipan imungi miyoi 13 amade marup mapang mangani hari Ethanol chada kunithoi dege kuntra fawba yalaga petrol the center excise duty lauraroi haina Union lengang na phongdokre pawgi source magi matung inna lenga ki ethanol blending program na leiba ka sigi petrol pump singda ethanol chada kun yalabat thau yonba tangai fadaba ohen khrabane hauzik fawgi oinani chada kuni thoidagi kuntra fawgi manungda ethanol yalabat thau sing commercial oina fanghan ba leitre fossil fuel da tangjabagi chang hangatnabagi damak India lengak na lokhatliba energy transition asina greenhouse gas thadokpagi chang
हेंगथन्नबा नतना इथानोल सुंगदबा सिजिनबा चू थारिबा लेबाग असिगी लौमी कयागी इनकम हेंगथन्बा ngamlagani हाइरी यूनियन लेंगाकना लाउथोखिबा खोंथांग असि इथानोल की चांग वांगना यालगा थाव की ममल होंगना फंगहनबा ngamnaba ओइगनी थाजनरी अरोइबदा मरोइबा पाव मुहन बिजरी स्टेट अमानी खगनतना नॉर्थ ईस्ट स्टेट अयामबदगी अफास्पा मथंग चहीदा लौथोलगनी हाइना यूनियन होम मिनिस्टर अमित शाहना फोंदोखरे नगागी मियोय तरुक तमथिना हाथिबा थवोंग लुप मंगाना अकनबा मोंगदा यानिंगदबा फोंदोरखली नगा मिचम तरुकपु मिहाथिना हातपगी थौदोक मरी लेनना माइकई कयादगी अकनबा मोंगदा कंडेम तौनरखली अमदे लेंगाकना लॉ एंड ऑर्डर ngakpa ngamdrabadi miyamna lengaki mathakta onsilapa yai haina kapikona cheksin wa thamlakli Howziki oinadi Mami TV na sandokchaba news update loishinjare makhataba pawgi damak mideng dadan lebiu